Impact TV News na adonbu taramna oksari. Union Home Minister Amadi Soidana Leigani hojik oiriba Manipur gi matangda review meeting ama pangthokibasi maram chai. Review meeting asi pangthokpagidamakta bharat lenga pu thagatli. Adubu khwaidagi luraba meeting haibidi Manipur sahi am hena sathriba kanuk manigi oiba sathira lal asigi matangda khannakiba aduda lal asigi maramda mamutana khanglaba adugi mathakta Manipur gi Chief Minister oinasu thawpuriba N Biren bo ihon kidaba haibasi India lengakna Manipur gi Chief Minister N Biren bo karisu leitana khanbani haina takpada thoina laloidra haina khalli. Manipur tholi ba kanuk ani gi lalasi loisina ba hotna bagi matang da bharat lenga kilusing basingna yamna kupna wa khana nei nagadaba amadi tana gadaba mi adudi Manipur gi Chief Minister N Biren ne BJP gi Chief Minister oiduna Manipur gi lengak sasan tawduna laiyo Chief Minister N Biren bharat gi Prime Minister Amadi Soidana sahiyam helaba phawbada wari sabagi matam pidana lakhiba Chief Minister N Biren na Delhi de chatun PM unabagi tanja phaw pibidaba loina Manipur se kangkhong chaiba state am oidun leirakibani adubu thenglabasu thengna union lengakna Home Minister Amadi Soidana chair logduna Manipur da tholiba lalasi loisinabagi matangda awang matakki meeting pangthokiba adudi Chief Minister N Biren suksoi soda yahonduna wa khanapam thokpani mapu wa khanabadi yahon si Manipur miyanggi thamoi sokpa haibu oiri loina bharat lengakna Manipur adukki matik hantana khanbata natana Chief Minister N Biren busu yamna hantana khalli haibu handaki thodo osin takle tasing pamukti Manipur tholiba sahi am helaklaba kanuk ani gi lalasigi matangda pangthokiba mifam aduda Manipur gi Chief Secretary DGP amadi Security Advisor General chingbadi saru yalle hariba miyosing asi Manipur lengaki makhad laiba ngaktani aduga miyosing asina Manipur gi maramda khangbadagi Manipur gi Chief Minister N Biren masamangni hena khangbam thokpani loina na mahakna Chief Minister oina Manipur lengak sasan gi thabak tawliba asi handakki asiga tam anirak surabani maduna Manipur tholiba kanuk ani gi lalasi horok phang karidagino lalasi matokam loisingani oksiwar amadi geopolitics thabak kanana pekali haibadusu CMPN masamana munna khanamgani maduna Manipur tholiba lalasi maramda mamtana khangniba oiriba Manipur Chief Minister amma ichau chauna leina mahakumi pham adudi honkitaba sidi Manipur lengak asi mamintagi oina thammata natana Manipur Chief Minister N Biren busu mamintagi oina thambani haibada yamna sengna takli haibi yai Miyang gimit na kong hanjariba Impact TV News Cyber News Networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loina na tungkoina miyang gi seba tawba ngamnanaba adongi mamal yamlaba suggestion taramna okchari